Union Home Minister AMIT SHAHna Fongdoraklibagi wafamsing adugi ona-tainabada ITLF amasung Kotu yauna Kuki Cso Singna Fongdoraklibagi wafamsing adugi Mayokta action Loukhatpa Matam Youre HAINA SHIV Manipuri State President MOIRANGTHEM TOMBIna Fongdorakli Babuparada Laiba SHIV Manipuri Office ta pangthokpa pauki mifam amada wafam ase phongdokladuna mahakna makhatana hai National Highway Haibasi State amage pukchak lambini business macha tauramba miyoi kaya ama National Highway singda chathok chasin tauba yadaba asina maram oiraga yum pubada kham thengna awaba mayok naribani Miyamgi awaba si uduna center na tha sigi nipandagi National Highway singda apanba yaudana chathok chasin tauhangadabani haina thamkiba wafam adugi Mayokta Kuki Cso Singna makhoina taliba separate administration ki demand adu pijriba fauba athingba thamgani haina Fongdorakliba si taraina lofam thokte Union Home Minister amana haiba wafam faubada thawoidaba asidi Government of India da Singna bani haibadu mayek sengle Chingdadi low laitabakum Kuki Cso Singna tauriba mawong asida center na tumina yengduna laigadawribra haibasi achoba wahang ama oirakle Mamangdasu Governor Ajay Kumar Bhalana logi wangmada sizinariba khutsu khutlai khudingmak pikhatlakadabani haina khanghallabasu wafam adubu tungoinaraga Kuki Singna taliba demand pijriba fauba khutlai amata pithokloi haina Fongdorakliba laikhrabani Kuki Singna Thona Laina Chatharakliba Thawong Sing asidi lamdam asida lo chalaiba ngamdabagi fibam amada laire haibada haimanba thokloi Kuki Singna tawning bata tawba asum yengduna laigadawribra hainasu mahakna pendaba phongdokhe the state government gi even governor adu Amit Shahna haiba akoi gi free moment tawdone haiba akoi gi seisda makoina madu chatpa yaroi aduga moi gi taliba demand punamak se phangdriba ba akoi gi leiriba cookie gi akoi gi cookie lens aduga moi gi khoi gi huziki leiriba ching 90% se makhoi gi ni kaina claim tawris mase athuma tamda NRC chalhan ba yam dhaka loigani aduga athuma tamda akoi sing da land law akoi land law implementation tawbiba dhaka legani aduga governor amadi honorable home minister gi mathakta challenge tawrib se masidi akoi yam seng har kanda akoi masidi akoi sabsana masi India government gi law lei habido madu kotu akoi gi women's aduga kotu gi karmi mayam singda madu gi pakhum pihani